ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯄꯥꯕꯨꯡꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯊꯦꯡꯉꯕꯗꯣ ꯑꯩꯉꯣꯟꯗ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯒ ꯐꯩꯖꯨꯞ ꯀꯟꯅ ꯂꯣꯜꯂꯤ꯫ ꯐꯣꯟ ꯑꯗꯨ ꯇꯧꯔꯛꯄꯗꯨꯗ ꯑꯩꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯀꯅꯥꯅꯣ ꯌꯦꯡꯉꯨꯕꯗ ꯏꯃꯥꯟꯅꯕꯒꯤ ꯃꯄꯥꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯃꯅꯤ ꯃꯇꯨꯡꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯁꯤꯅ, ꯃꯥꯒꯤꯁꯤꯕꯨ ꯑꯣꯟꯅꯔꯤꯕꯖꯥꯔꯅꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯋꯥꯈꯜ ꯑꯃꯒꯁꯨ ꯑꯃꯨꯛ ꯈꯜꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯃꯅꯤ ꯃꯇꯨꯝꯗꯣ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯅꯒ ꯈꯔ ꯉꯥꯎꯕ ꯄꯥꯝꯕꯒ ꯍꯧꯖꯤꯛꯐꯥꯎ ꯃꯌꯨꯝꯗ ꯍꯜꯂꯝꯈꯤꯗꯣꯏ ꯃꯥꯟꯗꯦ꯫ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯄꯥꯈꯠꯇꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯥꯜꯂꯤ꯫ ꯐꯣꯟ ꯑꯁꯦ ꯄꯥꯏꯈꯠꯄꯤꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯩꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯕꯤꯀꯤ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ, ꯇꯨꯝꯃꯒꯦ ꯇꯧꯔꯤꯅꯤ ꯈꯨꯝꯃꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯑꯣ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯃꯅꯤ ꯃꯇꯨꯡꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯉꯁꯥꯏ ꯋꯥꯏꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ, ꯑꯗꯣ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯄꯨꯟꯗ꯭ꯔꯦ, ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯅꯤ ꯃꯇꯨꯡꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯤꯅꯦ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯉꯛꯏꯁꯤ꯫ ꯃꯥꯁꯦ ꯐꯣꯟ ꯇꯧꯕꯁꯨ ꯀꯌꯥ ꯄꯥꯏꯒꯟꯗꯦ, ꯃꯁꯤꯗꯅꯤ ꯂꯨꯔꯤꯕꯁꯦ꯫ ꯐꯔꯦ ꯅꯪꯒ ꯄꯨꯟꯗ꯭ꯔꯕꯗꯤ ꯑꯩ ꯊꯝꯃꯒꯦ, ꯅꯪꯁꯨ ꯇꯨꯝꯖꯔꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯈꯤ꯫ ꯑꯩꯁꯨ ꯐꯣꯟ ꯊꯝꯈꯤꯕꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯗꯨꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯕꯗꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯗꯨ ꯃꯐꯝ ꯑꯃꯗ ꯉꯥꯎꯔꯒ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯇꯧꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯕꯤꯀꯤ ꯉꯔꯥꯡꯗꯣ ꯃꯅꯤ ꯃꯇꯨꯝꯗꯣ ꯂꯥꯏꯌꯣꯛꯅꯩ ꯍꯥꯏ꯫ ꯃꯥꯅ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯆꯤꯡꯌꯥꯒꯤ ꯂꯝꯕꯦꯟ ꯆꯤꯡꯈꯣꯡ ꯑꯗꯥꯏꯗ ꯂꯥꯞꯇꯛꯅ ꯃꯤ ꯈꯔ ꯄꯨꯜꯂꯝꯕ ꯃꯥꯅ ꯎꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯒꯥꯔꯤꯗꯣ ꯁꯨꯝ ꯊꯧꯔꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯌꯧꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯂꯥꯞꯇꯛꯅ ꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯀꯤꯗꯅ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯔꯛꯑꯕꯖꯥꯠꯅꯤ꯫ ꯀꯣꯟꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯅꯤ ꯃꯇꯨꯝꯗꯣ ꯄꯨꯡꯀꯞꯇ ꯀꯞꯄꯤ ꯍꯥꯏ꯫ ꯀꯞꯄꯗ ꯅꯠꯇꯅ ꯎꯔꯥꯎ ꯊꯔꯥꯎꯕ ꯐꯥꯎ ꯌꯥꯎꯔ ꯃꯥꯅꯤ꯫ ꯉꯔꯥꯡꯗꯤ ꯃꯥ ꯈꯔ ꯕꯦꯔꯥ ꯀꯥꯈ꯭ꯔ ꯃꯥꯅꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯏꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯃꯥꯅ ꯉꯔꯥꯡ ꯊꯦꯡꯅꯔꯤꯕ ꯃꯐꯝꯗꯨ ꯊꯥꯏꯅꯗꯒꯤ ꯃꯐꯝꯗꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯔꯒ ꯂꯥꯛꯑꯕꯅꯤ꯫ ꯉꯔꯥꯡꯗꯣ ꯃꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ, ꯑꯩꯒ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯩꯁꯨ ꯄꯨꯟꯗꯕꯅꯤꯅ ꯄꯨꯟꯗꯦ ꯑꯗꯨꯝ ꯈꯨꯝꯈꯤꯕꯅꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯄꯥꯏꯗꯦ ꯃꯥꯗꯣ ꯉꯔꯥꯡ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯁꯤꯔꯣ ꯏꯕꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯤ, ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒ ꯍꯧꯖꯤꯛꯀꯤ ꯃꯅꯤ ꯃꯇꯨꯝ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯆꯪꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯕꯗ ꯃꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯀꯤ ꯉꯔꯥꯡꯗꯤ ꯅꯃꯥꯟꯅꯕꯁꯦ ꯂꯥꯏꯌꯣꯛꯅꯗꯅ ꯃꯥꯏꯕ ꯀꯧꯕ ꯃꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ, ꯑꯃꯨꯛꯇꯕꯨ ꯀꯞꯄꯒ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯀꯨꯝꯍꯩ ꯑꯃꯅꯤ ꯉꯔꯥꯡꯗꯤ꯫ ꯆꯪꯉꯨꯁꯨ ꯅꯣꯏꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯕꯤꯔꯝꯃꯤ꯫ ꯃꯥꯗꯤ ꯇꯨꯝꯕꯕꯨ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯀꯣꯟꯅꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯏ, ꯉꯔꯥꯡꯗꯤ ꯑꯩ ꯁꯤꯔꯝꯒꯗꯣꯔꯦ, ꯆꯤꯡꯈꯣꯡꯒꯤ ꯂꯝꯕꯦꯟꯗꯣ ꯃꯗꯨꯗ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕꯗꯨ꯫ ꯀꯣꯟꯅ ꯌꯨꯝ ꯌꯧꯔꯒ ꯑꯩꯒꯤ ꯃꯤꯠꯇ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯄꯝ, ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯩꯔꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯗꯅ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯨꯗ꯭ꯔꯦ꯫ ꯕꯦꯔꯥꯅꯤ ꯉꯔꯥꯡꯒꯤꯗꯨꯗꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯗꯣꯝꯗ ꯂꯥꯛꯏꯕ? ꯃꯌꯥꯝꯅ ꯃꯐꯝꯗꯣ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯂꯥꯛꯄ ꯖꯒꯥꯅꯤ, ꯅꯪꯁꯨ ꯈꯪꯉꯦ ꯈꯪꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯣꯝꯗꯒꯤ ꯂꯥꯛꯑꯗꯤ ꯊꯦꯡꯅ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯃꯅꯤ ꯃꯇꯨꯝꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯅꯤ ꯈꯪꯗꯕꯅꯤꯅ ꯑꯗꯣꯝꯗꯒꯤꯅ ꯈꯔ ꯁꯝꯃꯦ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯃꯤꯅꯒ ꯐꯣꯟ ꯇꯧꯔꯛꯄꯒ ꯑꯗꯣꯝꯗꯒꯤ ꯑꯗꯨꯝ ꯂꯥꯛꯎꯔꯦ꯫ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯈꯨꯗꯩ ꯁꯦꯠꯄ ꯑꯍꯜ ꯑꯃꯒꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯃꯐꯝ ꯑꯗꯥꯏꯗ ꯎꯍꯧꯈꯤ꯫ ꯑꯗꯨꯁꯨ ꯂꯥꯏ ꯑꯣꯏꯔꯤꯕꯖꯥꯔ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯨ ꯏꯃꯥꯗꯁꯨ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯏꯕꯨꯡꯉꯣ ꯃꯐꯝꯗꯨꯕꯨꯗꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯔ ꯍꯥꯏꯅꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯝꯃꯒꯤ ꯂꯧꯗꯣ ꯉꯁꯤ ꯌꯩꯅꯤ ꯍꯥꯏꯕꯅꯤ꯫
Ado nang mateng khara pangbiruso nang babasu yauni haibani. Nang hana salamo hairakhi. Imagi wafam aduda ine ima. Ay thabak lay talle saningde. Akoy mamtongi lopam manakta ni ngarang mani matumna. Ongay tengay hairibadu. Ay mapam jagado iyay hainade satpa hairamme. Imana mukhera numidang da lalga lakpada khara nungaite hainabagi wani. Mapam adu ayuk nungtindadi karisu tawpote. Auditi labukta migi mi ngakta ngairamani. Nang sataba yaroi ko horen sakto na ima thilaage. Nang khara satbiruso hairakhi. Aisu imana satta yaroi hairakpaduda. Uray pare khara kumagay gi topom thokpa thaba ama tawrammi. Kona imana handal chaluso hairakpadagi. Aisu upay laytabadagi mamton gi law yaybadu. Aisu mateng pangba salammi. Mapam jagadu so chingya chingkhunga oire. Isu khek soga ingsu yamna ingammi. Mamton oi ine yai hui so labukta leirammi. Ay lakpaduda makoi so yamna harawrammi. Bikinang laabo babai imadi laoidro hangai. Madudaina babadi lakani imadi horena koi sak thilakani haibani. Adoidi yamna kuiba phau yauroi ko thabak lei hairammi. Ine yaina mukhoi hoina ngangamba khara yaurammu. Sakti sidadum chara sina koi mamtona. Mayam chana ba haidena koi gi maite yelama. Nakoi mayam chana ba thongabani. Nangchu charo hairakhi. Aina mo aduna pharane adu ine yai. Asaida ngarang imanaba ma layong ngai tawi. Nakoi asai sibu kamaina tawrino. Isuk eksu adana kizay di hairammi. Ine yai na mugbiki sibu ako'y natawhanbro. Natilekong kanba sibu asagi mina kalhanbro. Thay na dagi layram tilam gi jaga oiram tawrini. Marak sida mapam masida maiba na layamuk sana salini. Nakoi po adukang nakirabadi nang nalayba ako'y da kari oiram kani hairai. Ine yai gaiga sanariba warido ako'y mamton so tarba mali. Ine yai da mamtona sumna hairammi. Yare nangi warido to. Bikila o kumo thabak hawjalasi hairakhi. Aduwa lopam atopada layba ahalamana su. Ngasaydagi ine yai gaiga sanariba warido. Ahaladuna su munna tarammi. Hawjiki ahaladu ayna masakpudi khangi. Ako'y mamton hoiga yung thangnana layba ahanni. Mamton gi manakta ayna thabak sum tawringay. Mamtona mo sum na hairakhi. Bikina ko'y nanega nanga na mapam masida sanariba warido. Aydi mapam masida sana haningdabani. Asayda mi pataba yamna lay. Kona ay nangunda warik tamge hairakhi. Maduday so hoit mamton haidana. Mamton gi law yaybado thenga phaw. Ay so mating pangbirami. Numito nungsa so suktok thokti. Uri wawri naraga lay sinse dum tharga layrammi. Mamton gi law yaybado loiraga ay di yumda dum halay. Babade ay hana salamo kona madi tamna ingna. Laage haidana lehuriban. Pana thenga po babade yumda halakide. Imana sunang babado po hawzik phawbo halaktri sibo noy mamtona. Hindiraktoy zara natraga matumda horen. Saka toga halaktoi zara hangai. Maduday na imai khangde ado ay lawba salwadi hairakano. Ay kijay hawzik thengchu thenge hairammi. Asumna numito imaga igadi sak toga yumda layringay. Babade ako'y mamtona yung phawk thinbirakhi. Imaso baba lakpaduda senthoammi. Aduga mamtonda imana pare. Ibungo nang nakara thinbirakpa. Ado nangdi amuk natumda hankidoy se kamay na taungni. Mi amataga so lakminarpa yadro na ko'y buhangammi. Maduda mamtona yarani di ise. Kaisu tawroy ay adum hanjakige. Ibay siya na sakro haidana sa ising torok pada khara theng khare. Ibay di saksaroy nga na hanjakige haibane. Ado pare ichu salage hairamme. Imana muk ngay kuni nang buya turibone. Lambien dunaga mo nga matawbaga. Nasada may khet kumba maya madipuko. Nang buyaw rabo hangamme. Mamtona muk yawri ise ay salage hairamaga. Mamton di mukhan khare. Babada so imana kaidabugi sa muk sarga halino. Adum karanga na hanbirakpa yadro. Lamdam sige wairiba mong matawsiga. Ahingda amana muktin amana muktin. Hindok tinin gi thabak se ayda kya pamdrabani. Pare hanbirabadi hairammi. Babana muksibo ay naro ay di sakte sajararoy. Yumda hanjakrage haijabani. Nanaw nupasina sakro ibay. Aduga tinbirage haidana mana yadabadagi tawbani. Karisu tawroy yamna lamna hankidoy sunati. Ay ware tumurge hairamduna. Babadi tumba dum sangkre. Imadi khangde ay so dum phamungda tangaga tum tharami. Kona hing thengakan pung taramathoy tarakpaday waida. Mamton gi nupi ako'y ine yaina. Ay ngonda itha thajadana phone tawrakhi. Bikina ako'y mamton hankrabo hangai. Maduday so punga khek ngami. Ine ay keno mamton di ngasay na hankrabani. Baba thilamaga huzipaw yumda halaktribo hairammi. Ine yaina muk biki kaino hairisibo. Kiyam kuirage satkiba hangai. Ay namo ine ay huzipo pung kya tarage. Ay amukta yenge. Pung so thengene tawramise. Ado ko'y mamton di ngasay pung taramday adayda.
baba thilamaga adum hankrabane ngaikoi ima pahilake haidana aise phomungdagi muk hawgalaga phol adu ima da muk pahilamme ima na su kananu hangai madudaine ima ine yaini mamtondo hoji phabu yumda halaktri hai ngasai baba yumda thilambadudagi hairamme ima soina adumna hairubadagi masada pakhatki phol adu da su kaino ne hairisibo mabu hoji phabu halaktri haiba aidi masi ngasai na thoni se khangabane ibo nang baba do mukta hudu so hairakhi madudai su baba tumba hudok pasangamme adu baba da mamtondo hoji phaw yumda halaktri hai ine ai phone tawre e hairamme wafama do tabada baba su masado iping ping na puklong na hawgalai adu kaino haisibo adu di madi karaida muksali bazano namada di hai krabo hangai aina mo imagi ine ai ga phone da wari sanare imagi manakta sangusilaw baba hairamme asomna na phone da ine ai di pakatana sumna hairakhi nakoi su adom dagi khara thiba thoro akoi asom da kisu thiba thorake hairakhi madudagi imana baba da mamton thibado akoi puna thiru resi hairakhi imagi wafam adu da baba na mo sumna khomme hoi thiru resi adu nang di lehoro yumda ibo namana ba khara phone taw ibaga akoi oina thiru resi hairamme baba na adum na hairak padu da ina mo hoi yenge hujikti tumbo loina tumnaramani ado kana kana do phone tawraga di yenge haidana imadagi phone ado aina lawraga imana ba khara da muk phone tawramme numidango oibaga na banadi phone do kana na su paikhalakide ado ba imana ba makhakti phone paikhalakhi aina su wari do imana ba du da tamamme maduda ma su tum thabada ngairi ado ado maina tawre hairabani na nungaitre aisu thorage haidana ma amadi yarakhi madudagi babaga imana baduga iga khoi humsi khoi asomdagi amuk lambi aladumda mamton thiba thorame baba khoi hum wari sum sana sana chingyagi lambi aladumda lakpada laptangna lamben mayai mi ma lepaga leiba mami ama akhoi hum na urakhi madu urakpada baba na khoi da sumna haire isa sa adagi simi manbra yengu mi ma ada lepi se hairakhi madudei mana baduga iga na mi budi male adu karigino mana mamai se chingthak rom da yengkhalaga masa masi matlengdana chap yungna lepaga leirisina hana yam ka hena naksaludringai khara lapangna kaurga yengsi hairamme maduda babana so hoine maduna bu phagada ba male kauro kanano du da lepido hango hairakhi madudagi aina oina khara lapangna chingkhong da lepi ba miyoi aduda kanano du da lepido khoi lake lauramme matam maduda angakpani mana kadai da lepami ba miyoi adu ujao magi mami amamma jaga amada tamna sangkhi madu urakpada koisu adum khangba ngamle mi na tre karino mo oire haibasi baba da soina baba sibu sangsaluki siro hangamme baba na mo khangde ne tawrise ngai khoi pang hak wakhal ma ta khankhige asongi nani hoida su phone taw makoi rongi su thiba thora ba hangu hairakhi baba na dum na hairakpadi ge ne ine ai da phone tawrga hangu bada makoi su thiba thore hauji phaugi di phangdri akoi di karai da yora ke hangai madu dai na akoi ju singkhong lom da thore ida kanano ma thingna da ngai hak leiri hairamme asumna khoi se phone da wari sanari ngai asai khoi gi mangda lepamba mira laira khangdabado imana baduna tungo thoga yengubada akoi gi tunglom da muk maningon thoga lambel aduda tamna muk salaka leiramme mataw aduda akoi su isa da asuki matiga ki ba poknaramme babana su mai kheda ma lakthoga mapamadai da maken maru khara kheto ame adu loiraga babana lawi sa salasi tungo thoga yenguranu lakpa makoi adom phau yongna badi salasi haidana sumlak akoi mamton di chingya gi lambi du gi hekna kan labuk rom da gyan mangduna targa leipa mami ama akoi humna urakhi khara laptangna muk ine yai hui gi kanggu singa du su lakpa gi mami ma su uramme maduda babana ada tumi si masi oiramgani law khara thuna changsan si haidana mana gadai da sangsalu badadi mamton di leimai aduda kullaga gyan mangduna machinda nang kanano ai yamna kire haidana machinda tamna solaga leiramme babana su hais manglem kaino nangna tawrisibo khoi lai se nang gyan taro haidana masado kana nomamme adubo mamto di masado padak launa lektharaga dumak leiramme asomdagi lakpa kanggu singa dusu akhoi gi nakta makoi su sensannarakhi aduga mayam changdana mamton si yumda poba thangba tawduna yamna wana purakhi ine yai su mamtona gyan mangbadu da pakhatana kapamme mamtoni makung su konsanba mate yaramde iting na dum leiramme adugi mong mataw du na makhoi adai da leiba ahan kharana mamtoni mong mataw adu khangba male
mayamda sumna hairaki layoknare sidi maiba kaurudaba yararoi nakoi kana kana no khara thuna saida leiba maiba mata kaurusu hairaki madudagi makoi adaida leiba nupa kharana makoi kaururage haidana maiba kaubadu satki ahan sing aduna mok makha tana sumna hairei maigumba khujulakamgumba khara sumagi manakta asaida thaduga thammu laya pataba inaram khine hairaki madudagi ine yaina mamtongi manakta maiso hogalaga thanammi aduga khujulakam khara su mamtongi manakta nangna tharga thanammi adumne hek tawrubadagi mamton se amuktang masadu nena tajabagi mongda sorse sangna hontoraki madu ubada mayamna so acd soidrene layongna bani maibana yengaga phani hainaramme ima so pakatana yumthang nabagi kakamagi phondagi aingonda phone tawroktuna kamai tawrage nakoi mamtonda thiba phangabu hangai madudaina ima asbera amane mamtonda labukto gyan mangaga targa leiramme hojikpudi mayam sangdana yumda pure ansingna haibada layongna bani hai maiba kauba sana ke hairamme aina dumna hairubadagi imana amu onthokpanida ado phare bungo nane yai sumiga leijadabaduda pakhatpada loiramane nakoi nonganripau leibiro ima so heng nongalaga lage hairakhi ngaki matung maiba ma kauba satkibadu laknaramme maibaduna so mamtonse yengbada dum khangamme layoknare haibasi mamtongi khudanga pairaga mihinga yamni yengamme madudagi maibaduna lai khuram thokibadagi khoi mamtonsi aduga mayamna su mamtongi alakpaduda kamaina tawrino hangubada mama sana sumna hairakhi lambe na yumlomda sum halakpada nupi amaga nupa amaga thengnai mabani na aisi yumpok thinbige hairei madudaina yarane thindraga soi dum sasarge hairubada aina onthorokpada nupi duga nupa duga iginakta leiramde aise u khongamagi manakta lepaga uoduda aise wari sarga leiramme kona aina muktung onthorokpada mamai mamit pandaba loksen phangkhangdaba sakpham amana aigi mai nakta lepaga leiramme madudage so gyana du mangkhre haidana mamtona mayamda wari tamai akoi mayamse wari do tabada kiba ma pokhi nongandri phawdi babaga imana baduga khoisi mamton gida leiramme ona babana ingonda sumna haidei ibungo nang mamton gida lehoro hre namaga lakminaro namana basi so ahing tumdabagi mayumda haningamane ibani hankrage hairakhi madudai so hoit haidana mamton gida lehokhi ima so kona nungthin waida laame aduga imana mo aide sida matam khara lehoro nane yai matomda leibado nungairaroi nakoi mamton masa khara nungairaga nongnini leibiramaga yumda halo hairakhi adubo aidi wafamadu thamoi nungdadi yaningamde adubo imani ine yaigi mamangda hairakpaduda aiso tanna hoit haidana matam kharadi mamton gida leiba taramme adubo ina ahamba mamton gida ahing lekadaba numitugi numidang aduda mamton si masa lehu kangba hore haidana aina mai haugat pirame pana thenga po ine yai gaiga se tumamde ona pung thenga kang pung baro taramde matamadaida mamton tungkibadagi ine yaina aiso tummoro hairakpadagi aiso phamungda tumma sangamme makpai adaidudi chingya su yamna naknarabanina pungche khek siamme nagi atabudi yum kharabudi tai adubu yamna naknana tabadi natte khara de tum lamnari aiso phone nga kiang amaga tum thage tawringai khong amu hamningakpadagi wakhanda kari su khandana puglaungna hawgalaga maningda thora ame aduga mamton gi yum maninga domdagi su labuk chingya gi lambel adu su ingan ngana angna dum ure aina make domda haipetang onthoga yengobada mafam adu mi mata leite pukse khek siame labuk make domda leichina pungong ngauba makhai leichin su yamna tharame make domda haipetang onthoga yengobada aise sada swai lauba ki bama pokhi madudage so toilet sanguraga phone ge light adu thalaga manungda sangake hek tawrokpada nupi ma labuk adomda gong sentha ki bomong matawma ina urakhi madurakpadige su kijaman khiduna imungda hatho tu prap sen chalamme ngaki matung mamton se magi kada leiramdre haidana ine yaina kanna laurakhi aiso pakat sen salubada mamton se magi kada leiramde madudagi ine ya gaiga se kari tawgadabano khangamde yumgi babai ma da su phone tawramme maduda babai ma na so makhwe dagi mi khara kauraga ibado khara thu so hairakhi aina mo karai dagi mi kawludoino yumne haidana lamna tanai kanano hawrudoi se hairamme upai le mandabadagi ine ya gaiga tang thungwan phawba mai ma pairaga mamton se thiba thorakhi aina su ine ya da ngasai labuk lomda nupi ma sen khiba ui hairamme sum thunga ladai de ine ya gaiga mamton sum thirakpaduna
Kona mamton di labuk mayai da kochen sialaga leiramba ama koina uraki. Mataudu urakpada isu ngasibo isada kiba handri. Hek ubada akiba mataungni. Inayay na su biki salo na koy mamton ni adagisi. Asumna inayay na hayrakpaduda isu haipam tawpong kangdaba makay. Lapi ngay dagi mamton hayda na kana lauduna. Mamton gi manakta siyan salami. Ay ubaduda mamton si masak kangdaba gi mawongda. Ay ngonda muna iyang amaga kana siyan ki. Madudagay isu mamton ba isada kina tanarami. Adubo lesin nga tabaga kadom da siyang krabano hayba su tiba pangamde. Tanja sana ay na kina mamton hayda na kaubado. Taba mi yaw pamali. Makoy aday da taba yung mamani duna. Taba dagi makoy su tuwaraki. Madudagi mayam sangda na mamton si tiba da. Sing matakta yam na wana pangki. Kona di maiba mukauraga ihangan ba da maiba duna. Mayam da sumna hayraki. Kanaguma topa maiba mana taduaga sana ba lay nupi mamana tingna rure. Aduna ni numidang da mukaktori ba si. Nahanay na like parang gibado kara siyang ba wala ba mali. Handak ti yung da sulam da su ani itong nakwiram magihayda Maiba duna yung da muklay parang ba loyraga. Labog rom da muklay parang ba dagi mamtuan si. Kona di gyan mapungpa na laki. Aduwa mapamaday da su maiba singgilay sana pam. Patabatado po mapazaga uy badagi. Imana na kuya day da layra no aday do yon tuoga kuya say da layro hayda na. Mapamdugi in kon saruk to yon tuo maga. Akoy yung gimaningom da pukriya mapulaga haujikti. Mamtuno si akoy ganak na nalay Hauji po mapamado tenga kan mi lalaga sat pakinari. Numidang mapamado da mi mayama mapulaga laybagi mawongda. Hek miyo yama ani na hekta tengnay. Aduga sang saluraga na mi yama ani da hekta wairamba. Madu layam pataba mayama mapunpam ni hai. Masini mayam nga sigiriyan horror story. Matangi wari da mayam punamuk tengarasi. Nga sigiri mayam da ki kaina na babiti ay lawjari.